ꯑꯃꯁꯨꯡ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯔꯥꯃꯥꯊꯣꯏꯒꯤ ꯑꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯗꯨꯒꯨꯝꯕ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯦꯞꯇꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯄꯤꯔꯤꯕ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯃꯁꯨꯡ ꯐꯥꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯁꯤꯡꯖꯔꯤ Sri Rama kay Community Roja sige throw si pada sembilan orang dari dah. Kalau masih forward, kawai sa sing pamata. Makai na katu piramba, amari makai na kawamba. Tapi orang. Ozagi Vamhairoi Singh amadi Nanti Singh Program Singh 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 Lepa Ojao Singh Singh Nalai dawa matam timagta Manipuri atau Singi Narko program studi Mam Tawjagi College